ꯊꯥꯒꯤ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯈ꯭ꯔꯕꯗ ꯃꯥꯔꯁꯟꯁꯨ ꯊꯕꯛ ꯆꯠꯄ ꯍꯧꯔꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄꯩꯗꯨꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯀꯤꯆꯟꯗꯅꯤ꯫ ꯏꯌꯥꯝꯕꯣꯡ, ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯤ꯫ ꯊꯕꯛ ꯆꯠꯄꯗꯣ ꯑꯁꯥꯕꯁꯦ ꯆꯥꯔꯒ ꯆꯠꯄꯤꯔꯣ꯫ ꯃꯥꯔꯁꯟꯁꯨ ꯃꯔꯩ ꯌꯦꯠꯇꯦ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯕꯦꯁꯤꯟ ꯆꯪꯂꯒ ꯃꯈꯨꯠ ꯍꯥꯝꯂꯕ ꯇꯨꯡꯗ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯩ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯐꯖꯅ ꯊꯥꯡꯗꯣꯔꯛꯏ꯫ ꯃꯥꯔꯁꯟ ꯅꯣꯛꯐꯦꯠ ꯇꯧꯅ, ꯋꯥ, ꯎꯇꯤ ꯑꯉꯧꯕꯅꯤꯅꯦ, ꯃꯅꯝ ꯈꯨꯅꯨꯡꯁꯤꯁꯤꯒ ꯆꯥꯛꯀꯁꯤ ꯈꯪꯂꯝꯂꯝꯃꯤ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯈꯔ ꯀꯣꯊꯔꯒ ꯏꯟꯁꯥꯡꯗꯣ ꯀꯣꯊꯗꯨꯅ ꯇꯣꯠꯂꯒ ꯆꯥꯏ꯫ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯄꯒ ꯆꯞ ꯂꯦꯞꯄꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯕꯨ ꯈꯣꯏꯗꯥꯅ ꯌꯦꯡꯂꯤꯕꯤ ꯑꯃꯔ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯈꯤꯅꯤ ꯍꯥꯏꯅꯕꯨ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯅꯣ ꯈꯪꯗꯦ ꯃꯤꯄꯥꯏ ꯊꯤꯕꯤꯁꯤ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯂꯒ ꯂꯦꯞꯈꯤꯕꯗꯨꯗ ꯏꯇꯞ ꯇꯞꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯕꯤꯔꯒꯦ ꯌꯥꯝꯕꯣꯡ? ꯀꯩ ꯁꯣꯏꯔꯒꯦ? ꯃꯥꯔꯁꯟ ꯅꯨꯄꯤ ꯃꯉꯣꯟꯗ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ, ꯀꯩꯁꯨ ꯁꯣꯏꯗꯦ, ꯏꯟꯁꯥꯡ ꯃꯍꯥꯎ ꯂꯧꯕꯅꯤ, ꯈꯨꯍꯥꯎ ꯆꯥꯗꯦ꯫ ꯅꯨꯡꯇꯤꯒꯤꯁꯤꯗꯤ ꯑꯩ ꯎꯇꯤ ꯑꯉꯧꯕ ꯊꯣꯡꯉꯣꯅ ꯅꯤꯡꯉꯥꯏ ꯇꯧꯅꯤꯡꯂꯛꯇꯧꯔꯦ, ꯀꯝꯗꯧꯅꯦ? ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯍꯧꯖꯤꯛꯇꯗ ꯃꯤꯄꯥꯏꯔꯝꯕꯗꯣ ꯀꯣꯛꯂꯕꯒꯨꯝ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ, ꯌꯥꯝꯕꯨꯡꯅ ꯊꯣꯡꯉꯣ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯊꯣꯡꯖꯕ ꯇꯥꯔꯦꯗꯅ꯫ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯌꯥꯝꯕꯣꯡ, ꯆꯥꯊꯣꯛꯄꯤꯔꯣ꯫ ꯃꯥꯔꯁꯟꯁꯨ ꯆꯥꯛꯇꯣ ꯆꯥꯕꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯆꯟꯅꯨꯄꯤ ꯃꯕꯨꯡꯒ ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯗꯕꯤꯗꯣ ꯆꯪꯂꯛꯏ꯫ ꯁꯤꯟꯊꯥꯅ, ꯏꯅꯝꯁꯦ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ? ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯂꯤꯕꯅꯤ꯫ ꯃꯕꯨꯡꯗ ꯈꯠꯅꯕ ꯍꯧꯐꯝ ꯊꯤꯔꯛꯄꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯃꯗꯨꯁꯨ ꯁꯠ ꯈꯨꯝꯂꯛꯏ꯫ ꯇꯣꯔꯣꯏꯕꯦꯝꯃ, ꯅꯅꯥ ꯇꯥꯊꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯏꯆꯟꯒꯤ ꯃꯤꯠꯇꯨꯁꯨ ꯃꯊꯧ ꯇꯧꯕ ꯂꯦꯞꯄꯤꯈ꯭ꯔꯕꯣ? ꯐꯣꯟ ꯌꯦꯡꯃꯟꯗꯅ ꯃꯤꯠꯇꯣ ꯑꯃ ꯁꯤꯟꯗꯣꯛꯁꯦ ꯍꯥꯏꯕ꯭ꯔꯣ? ꯁꯤꯟꯊꯥ ꯃꯕꯨꯡꯗ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯌꯦꯡꯗꯨꯅ, ꯀꯩꯅꯣ ꯌꯥꯝꯕꯣꯡ? ꯑꯩ ꯅꯪꯉꯣꯟꯗ ꯍꯪꯕ꯭ꯔꯣ? ꯏꯅꯝꯁꯤꯗ ꯍꯪꯖꯕ, ꯀꯨꯁꯤ꯫ ꯆꯥꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯆꯥꯎ꯫ ꯑꯩꯅ ꯀꯩꯅꯣꯝ ꯉꯥꯡꯕ ꯀꯩꯅꯣꯝ ꯇꯧꯕ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯣꯏꯒꯤ ꯏꯅꯦꯝ ꯐꯠꯇꯕꯤꯁꯤꯉꯥꯏ꯫ ꯇꯣꯔꯣꯏꯕꯦꯝꯃ, ꯆꯥꯛ ꯆꯥꯔꯤ ꯈꯪꯅ ꯈꯪꯅ ꯆꯥꯛ ꯂꯣꯏꯔꯕꯗꯤ ꯀꯩ ꯆꯥꯅꯔꯤꯒꯦ? ꯑꯗꯣ ꯑꯩ ꯌꯥꯝꯕꯨꯡꯗ ꯍꯪꯕ꯭ꯔꯣ? ꯏꯅꯝꯁꯤꯗ ꯍꯪꯖꯕ꯫ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯕꯤꯔꯛꯀꯅꯨ, ꯏꯕꯥꯅꯤ ꯀꯧꯅꯗꯦ꯫ ꯐꯔꯦ ꯀꯩꯅꯣ, ꯀꯦꯠꯂꯦ꯫ ꯑꯩꯉꯣꯟꯗ ꯌꯥꯝꯕꯨꯡ ꯄꯩꯁꯥ ꯄꯤꯌꯨ, ꯁꯤ ꯂꯩꯔꯛꯎ, ꯀꯩꯝ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ? ꯑꯩꯒ ꯀꯧꯅꯔꯣꯏ ꯍꯥꯏꯕꯅꯤꯅ꯫ ꯍꯥꯏꯕꯤꯔꯣꯏ, ꯑꯩꯈꯣꯏꯗꯤ ꯏꯅꯝꯁꯤ ꯂꯩꯖꯩ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯞꯅ, ꯏꯆꯟ, ꯅꯣꯏ ꯌꯥꯝꯕꯨꯡꯁꯦ ꯊꯕꯛ ꯊꯦꯡꯂꯝꯃꯅꯤ, ꯆꯥꯛ ꯍꯥꯟꯅ ꯄꯤꯖꯈ꯭ꯔꯣ, ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯈꯠꯅꯒꯦꯁꯨ ꯈꯠꯅꯔꯣꯕ꯫ ꯏꯇꯞ ꯇꯞꯂꯕꯁꯨ ꯑꯅꯤꯃꯛ ꯇꯥꯏ, ꯂꯣꯟ ꯍꯥꯏꯕꯁꯨ ꯅꯠꯇꯕꯅ꯫ ꯃꯥꯔꯁꯟꯗꯤ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯤ ꯂꯛꯅꯕ ꯃꯄꯨꯡ ꯐꯥꯍꯟꯗꯨꯅ ꯃꯆꯟꯗꯨꯕꯨ ꯁꯥꯟꯅꯔꯒꯦ ꯈꯟꯈ꯭ꯔꯕꯒꯨꯝ ꯃꯤꯆꯤ ꯐꯠ ꯈꯠꯆꯤꯜꯂꯤ꯫ ꯃꯤꯆꯪ ꯑꯃ ꯂꯩꯔꯤ, ꯃꯥꯅ ꯉꯝꯂꯦ ꯃꯇꯥꯒꯨꯝ꯫ ꯁꯤꯟꯊꯥ ꯃꯆꯤꯟ ꯄꯣꯝꯊꯣꯛꯇꯨꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥꯒꯨꯝ, ꯌꯥꯔꯦ ꯅꯣꯏ, ꯑꯩꯉꯣꯟꯗ ꯀꯅꯥꯝ ꯀꯩꯝ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯟꯈꯤ꯫ ꯃꯃꯥꯡꯗ ꯃꯕꯨꯡꯒ ꯀꯌꯥ ꯑꯃ ꯈꯠꯅ ꯂꯥꯎꯅꯕ ꯇꯧꯈ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯃꯕꯨꯛꯅꯤꯡꯗꯣ ꯏꯅꯨꯡ ꯅꯨꯡꯁꯤꯖꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯥꯔꯁꯟꯗꯤ ꯍꯥꯃꯨ ꯈꯟꯖꯤꯜꯂꯨꯗ ꯆꯥꯛꯇꯣ ꯆꯥꯕ ꯍꯧꯈ꯭ꯔꯤ꯫ ꯃꯆꯟꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯈꯤꯕꯗꯨꯗꯤ ꯃꯥ ꯇꯁꯦꯡꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯃꯄꯨꯔꯣꯏꯕ ꯆꯠꯂꯝꯗꯥꯏꯗꯨꯗ ꯑꯃꯨꯛ ꯌꯦꯠꯄ ꯊꯣꯛꯑꯅꯤ ꯈꯟꯗꯨꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯀꯤꯆꯟꯗꯨꯗ ꯂꯩꯔꯤ꯫ ꯃꯥꯔꯁꯟꯁꯨ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ, ꯂꯩꯁꯦꯟꯕꯤ, ꯅꯪ ꯀꯩꯀꯩ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨ ꯀꯣꯜ ꯑꯗꯨꯝ ꯇꯧꯔꯛꯑꯣ, ꯆꯠꯂꯨꯈꯤꯒꯦ꯫ ꯏꯃꯥꯁꯤ ꯄꯥꯕꯨꯡ ꯏꯆꯟꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯣ꯫ ꯍꯣꯏ ꯌꯥꯝꯕꯨꯡ꯫ ꯃꯥꯔꯁꯟꯁꯨ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯁꯤꯟꯊꯥꯒꯤ ꯀꯥꯗꯅꯤ꯫ ꯅꯨꯄꯤꯗꯣ ꯉꯁꯤꯗꯤ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯊꯃꯣꯏꯗꯣ ꯆꯔꯥꯡꯅꯩ꯫ ꯋꯥꯈꯜꯗꯨꯅ ꯁꯨꯝ ꯈꯟꯖꯤꯜꯂꯛꯄꯗꯨꯗ ꯂꯣꯌꯥꯗ ꯑꯣꯏꯅ ꯐꯣꯟ ꯇꯧꯏ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯐꯝꯅꯤ ꯃꯥꯒꯤꯗꯤ꯫ ꯂꯣꯌꯥꯁꯨ ꯑꯆꯤꯟꯕ ꯃꯊꯧ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯅꯨꯄꯤ ꯃꯥꯒꯤꯗꯤ ꯑꯆꯤꯟꯕ ꯍꯥꯏꯕꯗꯣ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯛꯅꯤ꯫ ꯔꯤꯡꯗꯣ ꯈꯔ ꯆꯠꯄꯒ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ꯫ ꯇꯥꯕ꯭ꯔꯣ? ꯂꯣꯌꯥꯒꯤ ꯃꯈꯣꯜꯗꯨꯗ ꯇꯥꯕꯗ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯅꯨꯄꯤꯁꯤꯗꯤ ꯏꯇꯞ ꯇꯞꯅ ꯅꯨꯄꯥꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯃꯗꯤ ꯄꯤ꯫ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯈꯣꯟꯖꯦꯜꯗꯨꯅ ꯀꯩꯗꯧꯔꯒꯦ? ꯅꯣꯏ ꯌꯥꯝꯕꯨꯡꯒ ꯑꯃꯨꯛ ꯆꯤꯛꯅꯔꯨꯏꯔꯣ? ꯇꯥꯃꯣꯆꯥ, ꯍꯥꯎꯅꯦ, ꯀꯩꯗꯧꯔꯒꯦ ꯃꯤ ꯈꯣꯟꯖꯦꯜꯒꯁꯤꯕꯣ? ꯑꯩ ꯅꯨꯄꯤꯗ ꯀꯅꯥꯅ ꯂꯥꯛꯆꯪ ꯈꯨꯗꯨꯝ ꯑꯩ ꯂꯩꯅ ꯆꯠꯂꯛꯑꯒꯦꯕ? ꯅꯪ ꯇꯥꯃꯣꯆꯥꯗ ꯍꯥꯏꯌꯨꯁꯤ꯫
Sintha apikpa angangum peri peri tauduna. Ainako inamsida chak loirabona hangba. Yambungda nakanda chakpudi chariba. Aduisu sumlaknabani. Aduda yambungna mahachak chaisi udra. Aisi nata thibadagi hendoktana michu phone metmanbadagi udraba. Ama sindo asida hairiba. Aduda aina yambungda hangba natte inamsida hangjabani tang haijabani. Aduga inamsina yambung mi changkriba. Inamsi lakpadagi yamuk si yam hongba mal. Ay thaway yam nungaiti tamucha. Sinthagi angang macha ka hena manba matauda. Nupadu nok sunok ni nung sunung si. Nok luraga nupidu hena matway nungay daroy kanduna. Nok ning bado wana kangjilaga. Nupidu but hemjilai. Angawbi. Adugibu nabuk ni nungshida ka napita halida pamudro. Tamucha wahay kasi. Nupidu na kumlakta baduda. Loya amuk suhanjuna. Tabro, Shintoy, Tamuchagi Toybi, Tamuchane, Wahaigiba. Nang tagadro. Haujikta the Nupidu Sukumlei. Tani. Nangano Yambungadi, Tina the Gihona Unabayadi. Unabukuding Pakchik the Chigni. Adugi, Imasina Pubusuyawe, Jumbra. Nupidu saw the Makumlei. Jumme. Aduni. No inam sinawa mahaibada, Nangalana low with the dogano. Maramokbani. Wakalna Panabu Kaladi, Apamanga Toibani. Midna Panabu Ying Batamlaba, Koding Makpajaba, Nungsiboibani. Nungsuyum Duginingoni, Adumaitodana. No inam sisu sapmani. Masuyum Amaginingoni. Adugisamatakta, Yum do the Nona Lakcharini. Koding Makte Ikoi Jaram Doini. Sintha to Mintai. Loyasto Apavapal Takayamanupi to the Pibi. Yum Gimawa Malakpadagi. Ichil inawgi marita nari. Kuding magmalak padagi hongkre. Onkre haiba wakalda. Shukan kangano. Adu he kalikai. Nasana tanda. Mikup kuding toy na walakani. Adugi sarok. Haujik tinang na toy na mamangda. Ayngon da haikiba. Aigi pokmina ba ichi amatang oy sulay jaram labadi nungay ni. Awa nungay da na pamlayte ni yang wabado. Adugi waningay oydre. Yari kay no inam sida close oy sinabuhono. Mabu pokmina ba na jemag ni kalo. Matamda kayam nungay yengwani. Imasi pabong leitrabo matamdari. Haying nanamsiga no yambungga na nangki imasi pabong saktoy ni. Sinthado to mintay. Loya amok sunungshina. Ahigi thaway di nungshibani. Tamocha na haibasu yam inbani. Maram ganda maadamokbani. Kara bigalasu. Akay bawa sunatabatuda henjina kanda na taunushi. Aduy sharupudine. Ketaragalo shilamo. Kay tarusing asidi. Sintha sumapi do pat tay thui. Khalakpani, loyagi nungshiba wahai singduda. Jummiyaning lakpani, laishi henbiso, yum amagini ngolni. Ningthi na mangondo utpa nungshiba mataw singdu kalakjari imaso, manamaganag na yariba makay nungshi na loynagi kalaib. Maso nongmadi, poknapam, hek pokpadagi, jina zongna, maningtam na sana jarakpa, pantaw sanggay si tadokduna, atopa yum naksagayda, Punchi chupagi oina tinkigani ko. Kauhogani mapamsi ipam lamdam nungshibi. Laigi haina lairabada ningol na kayang koy na yum sida laybayagani. Layminari ngay mikop karasida haraw nungay na nungsi chan na layminaba na pay haina kantarai. Loya na layna sintabot hemjin bikre. Somdana Januga thoyan bi aniso message thane kuirabagi tongda. Januna Laisihen bigino pado, pabadi manbro, kamay doge. Arrange marriage oiraso adum pabadi malida. May manawpi adagi mama mapano su laisihen bidaw. Yam luna to bumali. Mahadilay bag yam payni. Thohen biso message to ubada nok pet tawna, typing tawduna, tarak liba message to hali. Miyoy bagilay bagsa. Tasing na hayragadi kanamta na tambangamde. Laisari ngay higher secondary tamlingi. Mana khangba awaba mayamdo. Ado, haujikti purana traso karama khaidi phakrani. Ay khangi. Madi soidana mayamdagi pumhen henbi oini. Janu sum message to pari. Thoina madi, nupi to the singna ningluba, ying thi ningluba leitabana. Mama nabidugi aphaba pau tabada, nungayba paujay. Caroline gapunba matamdani, heg nupi sibu patana kanba. Laisihen bigi wadu thaidokto na thamkraga. Tonganba, magi oiba wari ama oina tamlai. Thohenbe, ay danong thanga kainari. Thohenbe ingangak na.
Kaige, adumai kaina doidi kaigi mina hairakpada yaroinoba nangbo. Ahanbadadi aina datom thindo kawba ngamnabanena yarubani. Sum sengna hairadi kawthokpa ngamnaba matam lengi khaluba. Adu oirasu ai mai mawngshina hena kokcha khale. Kiyarne hairasu yam over chatpa ma yawi. Ai hainade. Kharaga hainadringai nupi khuding hek mamito laikai koi haibanida. Thohenbisu message to haipet pari. Nokningbasu poi. Janugi khalaga amuksu nungaite. Matamdo ningsingbada amuksu halakpa yararoi khallaganasu hela inungsibado. Masu wakhal khanduna tharakleba message to gi reply oina. Khalluradi haukiba matamse yam nungsi. Thaina ojasingna haikibado. Class sida ngasi noina punna phamduna harauna punna nokliba mikupsingse. Hayeng matam amada ningsingba khakta ngaihoduna mittagi pisin tharakhini. Hair secondary matamdo nungshiko halakpasu yararoi. Nangna tomthin nungshiba tomthin na leishi henbiba nungshiba. Oiroi haibadi matamdagi haunasu nasanadi khangjabani. Adubu nangi thamoidusu anam kalli. Nungsiba amagidamak asukaiba matamse kathoktuna thamoida kanagumba amattagi mamishu tahande. Ai khange ado chano aigise nangbu wakhal hanthanaba haibabudi natte. Nang tomthingi wakhal thado adugi sarukpudi nangbu thamoi sengna nungshibiba kanagumba misak ama nangi punchida lakhanaba tawshi. Thohenbi chanuda sauningba kaya laikrabasu mikupsidadi warauba sauningba thamluba ngamde. Marupki nungsibado mangdabana mamanabina awaba ama mayuknaduna leibado nungaitaba phawbana themjinbi. Somdana kamdauri Hendrikso thabak chatkri. Lanjenbiso tanjasi yamna wana ngaijarakpani. Hendrikski thamoina ahongba phane yamna nairaktuna mabu nungshina loinadunasu ma nungaifam khangdre. Nungsizaba kanagumba amana lamlanbi amagi mapu oikibada karamnabudi nungaigani. Mapi maro loishinduna Marshana toina leiba office to tamna masagi gari machado thoduna lai. Ikai iki palsuwang malankre. Minute kunmuki matungda lakliba mafam dusu yauri. Gari do mafam jana khamlamduna changsilakpa hawi. Security guard chingdo mabu hana masakhangba oibana adumak thazilai. Office manung changlakpada Marshan gi room gi mapanda lebliba pion oiriba chawbudu leptuna leirammi. Lanchenbi ikoi koidana. Kaka, yambong laikiba natro romda. Chawbado ngai hakti khumpham khangdi. Sigi maramsu laitabadi natte. Lanchenbi lohongli. Marshan so atopa nupi mathiri ma khangi. Adubu nupaduna nupi shibu kayagi matik lumna lauba amasung nungshina khanba. Haidrabasu ayambana khangnabani. Lanchenbi amuksu haijilai. Yambong na laon na lakpani. Ay changjagi iharadra kaka. Oh, yani laikibani. Adum changlaga unabiru. Chawbasu upai leite adumak thajilakle. Marshangi aripa amastu mana khangba ngamdabana. Lanchenbi so sangshilai. Tung onduna phamlibadu ubada nungshina kaujarai. Yambong Marshan so executive chairdo tapna manglomda laishilai. Lanchenbi ira thangba mityenga nokmiba maithonga loinaduna amuksu hanjina kaurai. Yambong Marshan ahenbe expression utte. Nupi mangonde yenglama mitpham hongduna. Please your shit. Hong bahai babo dasing na hongli nupado. Wangang dagi hauraga mityeng na yeng. Mataudo dasing na sathi na hongkre. Lanjenbi changshin na phammi. Nupa maga mayok na na. Hairi amuksu ikai khangdabi siya mataw na. Nupa mabo nungsibagi wahay galoy na na. Yambong nungshiba se asuklobra. Soiraba khongthang ama khakna punchiba kayam thuna su honghalambado inakda su lakbi kidre iral singdugi chairakso nangdi iphamda piradi haine nungshiba amana nungsiba amagidamak tawba ngamdaba leite haina khongpham soirurabi aibu laushin biraroi kanagombi amagi mapu oikre haiba aisu khangi ngasidi aina soikiba singdugi daniduso nakutmakna pibiyo haijaba laklabani Nangna lamlanbi kanagi oikibase uhanbido isharukti aibu sikro aina haibiyo yambong. Nupado maithong suglap tawi tasengna nupitugi adugumba mataw amadi yengba ngamjadabani. Sordo amuktang sangna honthai
ꯃꯥꯏꯊꯣꯡꯗ ꯐꯣꯡꯂꯛꯀꯦ ꯇꯧꯔꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯗꯨꯃꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯏꯍꯧ ꯍꯧꯒꯠꯇ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯂꯒ ꯆꯟ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯤ ꯂꯣꯏꯈ꯭ꯔꯕꯅꯤ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯆꯤꯃꯥꯏꯁꯤꯡꯗꯨꯗꯤ ꯅꯈꯨꯠꯃꯛꯅ ꯅꯪꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯖꯔꯝꯕꯅꯤ ꯃꯤꯀꯨꯞꯇꯨꯗ ꯑꯣꯏꯈꯤꯕ ꯈꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤ ꯅꯪꯅꯗꯤ ꯂꯝꯁꯤꯟꯗꯨꯅ ꯈꯟꯕꯗ ꯎꯁꯤꯟꯕ ꯉꯝꯂꯔꯣꯏ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯇꯝꯗꯨꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯔꯣꯏ ꯅꯤꯡꯁꯤꯡꯗꯕ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯛꯄꯅꯤ ꯏꯔꯥ ꯊꯥꯡꯕ ꯈꯝꯕꯟꯕꯒꯤ ꯃꯤꯠꯌꯦꯡꯅ ꯅꯨꯄꯥ ꯃꯍꯥꯛꯄꯨ ꯃꯇꯧꯗꯨ ꯎꯁꯤꯟꯅꯔꯔꯣꯏ ꯊꯃꯣꯏ ꯄꯥꯟꯗꯕ ꯑꯣꯜꯂꯒꯤ ꯃꯤꯀꯨꯞꯇꯨꯗ ꯃꯔꯦꯞꯂꯕ꯭ꯔ ꯅꯨꯄꯥꯗꯣ ꯃꯈꯥ ꯇꯥꯔꯛꯏ ꯑꯣꯏꯔꯝꯕꯅꯤ ꯃꯇꯝ ꯑꯃꯗ ꯊꯃꯣꯏꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯃꯄꯨꯁꯨ ꯅꯪꯅ ꯄꯤꯊꯣꯛꯂꯨꯕ ꯑꯌꯥꯕ ꯅꯨꯡꯁꯤꯕꯅ ꯅꯪꯒꯤ ꯂꯧꯅꯕ ꯅꯇꯧ ꯈꯨꯗꯤꯡꯁꯨ ꯈꯪꯅ ꯈꯪꯅ ꯊꯃꯣꯏꯅ ꯅꯪꯕꯨꯗꯤ ꯊꯥꯖꯈꯤꯕꯅꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯄꯨꯝꯅꯃꯛꯇꯣ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯄꯥꯎꯈꯨꯝꯗꯣ ꯀꯔꯝ ꯇꯔꯥꯏꯅ ꯄꯤꯒꯅꯤ ꯂꯟꯆꯦꯟꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯥꯔꯁꯟꯕꯨ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯑꯍꯦꯟꯕ ꯑꯔꯪ ꯑꯔꯥꯛꯇ ꯃꯤꯠ ꯊꯛꯇꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤꯗꯤ ꯆꯩꯅꯥꯁꯤꯡꯁꯦ ꯃꯄꯨ ꯃꯥꯅ ꯀꯔꯃ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯄꯅꯤ ꯈꯪꯅ ꯈꯪꯅ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯁꯛꯂꯣꯟꯂꯧ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯁꯤꯅ ꯀꯟꯃꯟꯈꯤꯕꯅꯤ ꯌꯥꯝꯕꯨꯡꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯦ ꯏꯔꯥꯜꯁꯤꯡꯁꯦ ꯉꯥꯛꯄꯤꯔꯝꯃꯣ ꯍꯥꯏꯖꯒꯦ ꯈꯟꯗꯨꯅ ꯌꯥꯝꯕꯨꯡ ꯑꯩ ꯅꯪꯕꯨ ꯀꯂꯛ ꯈꯝꯕꯟꯕꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤ ꯃꯤꯀꯨꯞ ꯑꯃ ꯄꯣꯊꯥꯗꯨꯅ ꯂꯩꯕꯁꯨ ꯉꯝꯗꯦ ꯌꯥꯝꯕꯨꯡ ꯅꯪꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯨ ꯄꯔꯦꯡ ꯍꯨꯛꯈꯤꯕꯗꯣ ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯈꯤꯕꯅꯦ ꯋꯥꯍꯩꯗꯣ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯦ ꯅꯨꯄꯤꯗꯣ ꯃꯥꯔꯁꯟ ꯅꯣꯛꯅꯤꯡꯗ꯭ꯔꯕ ꯆꯤꯟꯕꯥꯜꯅ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕꯤ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯈꯤꯕ ꯃꯇꯝꯗꯗꯤ ꯈꯝꯕꯟꯕꯅ ꯑꯋꯥꯕ ꯑꯣꯏꯍꯜꯂꯤ ꯃꯁꯤ ꯄꯨꯝꯕꯁꯤ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯑꯣꯏꯈꯤꯕꯁꯤꯡꯗꯨꯅ ꯀꯝꯗꯧꯕ ꯋꯥꯈꯜꯗ ꯈꯜꯂꯕꯁꯨ ꯆꯤꯟꯕꯥꯜꯗꯤ ꯀꯪꯂꯛꯇꯦ ꯑꯗꯨꯕꯨ ꯇꯥꯔꯤ ꯉꯁꯤꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯗꯤ ꯃꯨꯠꯄ ꯃꯥꯡꯕ ꯌꯥꯗꯕꯒꯨꯝ ꯀꯟꯁꯤꯟꯒꯦ ꯈꯟꯕ ꯊꯃꯣꯏꯗꯣ ꯉꯝꯂꯛꯇ꯭ꯔꯕꯔꯥ ꯃꯅꯥꯛ ꯅꯛꯁꯤꯟꯗꯨꯅ ꯀꯞꯂꯤꯕꯤꯗꯣ ꯊꯦꯝꯒꯦ ꯈꯟꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯅꯤ ꯊꯥꯡꯖꯤꯟꯒꯦ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯊꯥꯡꯁꯨ ꯃꯗꯣꯝ ꯐꯥꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔ ꯊꯃꯣꯏꯗ ꯃꯌꯣꯟ ꯅꯧꯅ ꯆꯣꯡꯒꯦ ꯊꯧꯔꯥꯡꯂꯛꯄ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯗꯨꯕꯨ ꯂꯥꯛꯁꯤꯜꯂꯤ ꯑꯋꯥꯕ ꯄꯨꯝꯕꯁꯨ ꯃꯥꯏꯊꯣꯡꯗ ꯃꯊꯤ ꯐꯣꯡꯂꯛꯇꯅꯕ ꯉꯝꯅꯕ ꯄꯥꯝꯕꯩ ꯊꯤꯗꯨꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯌꯦꯡꯂꯛꯏ ꯁꯛꯈꯪꯗꯕꯤ ꯂꯝꯂꯥꯟꯕꯤ ꯑꯃꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯒꯨꯝ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯈꯔꯗꯤ ꯅꯨꯄꯥ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯠꯇ ꯎꯠꯇ ꯃꯤꯑꯣꯏꯕꯁꯦ ꯃꯥꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯥꯅ ꯄꯥꯝꯂꯤꯕꯗꯨ ꯈꯛ ꯐꯪꯂꯗꯤ ꯍꯔꯥꯎꯏ ꯃꯁꯥ ꯃꯁꯥꯒꯤ ꯈꯛꯇ ꯃꯈꯜꯂꯦ ꯃꯁꯦ ꯅꯪꯅ ꯑꯍꯥꯟꯕ ꯑꯃ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯤ ꯅꯨꯄꯤꯗꯣ ꯉꯛꯆꯥꯅꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯗ ꯅꯨꯄꯥ ꯃꯥꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯡ ꯑꯣꯏꯅ ꯀꯧꯕ ꯇꯥꯒꯦ ꯐꯪꯖꯈꯤꯗ꯭ꯔꯕꯅꯤ ꯆꯟꯅ ꯍꯥꯏꯕꯗꯒꯤ ꯍꯦꯟꯖꯕ ꯅꯠꯇꯦ ꯃꯥꯔꯁꯟꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯅꯤꯡꯕ ꯀꯥꯏꯕ ꯂꯣꯏꯍꯟꯅꯤꯡꯗꯕ ꯄꯥꯝꯃꯨꯕ ꯃꯤꯀꯨꯞ ꯀꯌꯥ ꯑꯃ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯇꯟꯖꯥꯅ ꯌꯥꯗꯗꯨꯅ ꯅꯤꯡꯁꯤꯡꯕ ꯃꯤ ꯑꯣꯏꯔꯛꯈꯤꯕ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅ ꯄꯦꯟꯊꯣꯛꯄ ꯇꯝꯊꯤꯕ ꯃꯥꯡꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯁꯦ ꯃꯤ ꯑꯃꯈꯛꯀꯤ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯄꯨꯝꯕ ꯃꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯐꯪꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯃꯇꯥꯡ ꯇꯟꯖꯥꯅ ꯁꯛꯂꯣꯟ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯧꯕ ꯍꯩꯕ ꯇꯥꯏ ꯆꯩꯅꯥꯁꯨ ꯄꯤꯔꯥꯡꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜꯅꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯅꯤꯡꯖꯕ ꯄꯨꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯅꯔꯝꯂꯕꯗꯤ ꯄꯨꯟꯁꯤ ꯐꯝꯕꯥꯛꯁꯤꯗ ꯁꯥꯟꯅꯔꯤꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯂꯤꯂꯥꯁꯦ ꯃꯄꯨꯡ ꯐꯥꯔꯝꯕ ꯍꯧꯅꯗꯦ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯃꯥꯔꯁꯟꯒꯤ ꯊꯣꯡꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯍꯥꯡ ꯍꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ